Online Manipur YouTube channel swing bir ba mayam pum nang po makahna taram nok seri han badayam na maru iba paw ama Korounganba Khuman de gebde tawjage asum bata una ba hona bada yam na wai leibak se sakmai yeng nabi misang khom na ba sangga panga maram chadana isu sagat pa haina Korounganba Khuman na phongdok piri aduga mathang ge update chu Korounganba Khuman de gini isel gerinda loitong bom na magi YouTube tege phangjaba sel na ngasi magi mapok numit ka mari lenin 80 headquarter da seng yan sang napi amadi sen oina lupa lising tara mating tawbirami isel gi mapok numit na lakpada tawru khuding da mai pak pa ana ek yaudaba pinabi ba oira sunu haina Korounganba Khuman na phongdok piri aduga mathangi update china masi ingkhol gi sampanna te international border fencing ni mafamna Kamjong district ki Faiko village ta leba border pillar 102 manaktani loirehe haidi haisini sibu international border ni ye government aduga mathangi update na Licipriya Kangujamdagi ni 80 gi mioi ama hek phage khalakpa mikupta ayak hana phabi yu haina Licipriya Kangujamna phongdok piri aduga mathangi update chisu akoi gi Licipriya Kangujamdagi ni COP 28 UAE Dubai de November 30 dagina December tragani thoi phawa pangthok kadoriba climate conference ta Licipriya sanabagi thaurang tawkhre I am sponsored by the people of Manipuri. Pray for me. Mayam ai salukige ready for departure to attend the United Nations Climate Conference 2023 COP 28 UAE to be held from 30 November to 12 December in Dubai. Aduga mathangi update asna kangla powder gi update amkhak thamjage Anouba bunker sing semgalakpa cookie terrorist sing namiti miyam ki mathakta hokhiba me ahum dagi landarakib adu hauji khara ingtappa lakle haina riba sinung makeup gi makhol khara hantaba khaktani sin cookie zo paite na singba cooking kanglup ni haijaba terrorist sing na makhoi gi demand Manipur dagi tokhai pa lebak ama semba hairibasi fangdri phawa makhoi gi lanjang handuklo haiba gi fireb lauthokpa leikre hauji nong makeup na bagi makhol taba gi sang hantarakib asida lan nemle loire haina lobo sumloi chin cookie zo terrorist na landaba gi maikai dagi khara na thaiba kum ubu phangli bas lan gi lalong yatpa strategy gi maikai da khong thangbani lan pham dagi makhoi gi khong thang handuk panate lan gi rang nem thari haiduna apun bagi saktam ngak liba khunja miyam na section daba amadi line loroi dabani cookie terrorist na na hona na Bisnupur district ki manung chanba naran chena phubala amadi thinungai khul gi maning de leiriba thangjing singsang poreng du khundariba khul sing phai kairap khulen hautak ki makha thangba sarukta cookie terrorist na lanban sing sagatpagi thabuk kan nasat thare haiba drone gi footage tagi phanglakiba leire laibak thibati lan laksin na bani haituna central government sing gi mafam sing the central forcing deploy tawre haiba su cookie sing na namna khunda mafam sing the deploy tawdaba amati tawraba su free thabagum uba phangliba asini thawang asimuk Bisnupur district ki mafam kharkhakta deploy tawba aduga singi district na nakna romda central force deploy tawram daba drone gi footage ta thengnare haiba gi report leiba ki mathakta mafam sing aduda cookie terrorist na lan gi afaba makhel gi nongmai sing pairaga movement tawriba asina lan gi phibam tangdu leitare haina lobo yaroi cookie terrorist na lan gi lanban semgat sagatpagi thabuk sathariba do machine season aduna kom khongban tawbagi thabuk sing phongna chathare haibagi report leiriba asida lengak amadi buffer zone lauthok tuna ngaksen bagi thabuk sathariba central forcing na free thariba karigino haibasani cookie sing na namna khunda mafam sing de lan gilan ban leptana semgalak liba asida military paramilitary amati state security forcing na athing ba pidriba asi maram na karigino lan ban sembagi thabuk maning tamna sathaba athing ba pidriba asida khangda udabagi rana trokana khangna khangsin usinna dribara haibu du nei naningai oi sin cookie zo paite narco terrorist sing na Manipur gi manung da makhoi gi oiba tongan balebak ama semna bani haiduna mite sing gi matakta khut thabagi thabuk sathariba asi gi matang do central government gi lusing basing lan asi bharat ki matakta landa bani hai adu buleba ki matakta foreigners in cookie zone narco terrorist sing landa bani hai kari gi damakta landari libasing gi matakta central am sung state lenga na logi bu oigera na trung military gi bu oigera masak thokpa thabuk amata lokhatana thatare hena free thaduna thamba haibasi hidden agenda ama leibagi rana tragana central government na Manipur bulum no lodabagi ra haiba langtak na bohang leirakhiba asina maram oiraga Manipur gi miyamna apunbagi saktam da singna duna landarakhiba singdagi siksinningai oi loinana yeknaba sing maithiba pidru phawba sok thaba leitana lan thingnaba natragana apunbagi saktam ngakpagi amata ngairaba pambai oigani lawi Anouba lan ban semkat pa haibasi landa no bagi damakta lalung sembani lal ngang dibasun khungphom handokhiba mikupta maithiba awaba mayuk nagani hairi aduga mathangi update asna kangpok pilanjan ke tawram banha ama susining chit sengmai police na thengnaba dagi kanhaure hairi aduga aroibagi update asna
Bollywood actors Randeep Hooda and LAISHRAM are now married. Bollywood actors Randeep Hooda and LAISHRAM are married as per Meitei rituals on Wednesday. On Wednesday in Imphal, clad in white paijam, lengyan fi and Kogwed headgear, Randeep turned into a perfect Manipuri groom as he was seen surrounded by his family and relatives. Video seeing bibig damak tamampum ng pumuka na tagachari and update kita magta online Manipur YouTube channel na subscribe to biramu. Thank you.